अहानबदा मरुओइबा पाउ IDP सिंगी मतंगदा अमदी बफर जोन की मतंगदा लेंगाकना चपचाबा पाउखुम हयेंग अइबा चेरोल ओइना गवर्नर ना थोकलगनी हाइना कोकोमी की कन्वेनर 𝐋𝐢𝐯𝐞 अथौबना फोंदोखरे अमसुंग मापानगी साफु अमता यावदना महरुई सिंगदा मतम चाना लाइरिक फंगहननबा एमसु न मरी लेनबा सिंगी मफमदा अपील तौरकली खुरुमजरी नॉर्थ विंडो टीवी ना संदोक्चरिबा नुमिदांगी पाउ मियेंग ताबिरिबा पुमनमकपु अहानबा मक्कदा अहोंगशमम लिरना तरामनुक्चरी पाउ संदोकना पिजरी IDP सिंगी मतंगदा अमदी बफर जोन की मतंगदा लेंगाकना चपचाबा पाउखुम हयेंग अइबा चेरोल ओइना गवर्नर ना थोकलगनी हाइना कोकोमी की कन्वेनर 𝐶𝐷 अथौबना फोंदोखरी हौखिबा चहिगी डिसेंबर था अमा चुपना IDP सिंग खुसमनदुना कोकोमी ना चथकिबा रिले सिट इन प्रोटेस्ट की मनुंग चन्ना था अमा लेप्तना मेमोरेंडम पिसनबदा लेंगाकना पाउखुम अमत्ता पिरक्तबबु पेंदबा फोंदोक्तुना क्वाकैथेल तखेलंबम लेकाइदा लैबा KYC क्लब तगी लोक भवन तमना रेस्पॉन्स ओवर डिसेंबर मेमोरेंडम मार्च टू लोक भवन हाइबा बैनर की मखादा खोंगचत अमा चटखी खोंगचत अदुदा पामदबा थौदोक थोक्तनबा मसिंग यामलबा सिक्योरिटी फोर्स सिंगना ngaki khongchat aduna lok bhavan da thungduna governor amadi chief secretary loinana commissioner home ga unaduna wari saruraba matungda 𝐶𝐷 अथौबना फोंदोखिबदा governor na IDP singi issue amadi buffer zone gi issue loisinanaba चपचाबा लेंगाकी पाउखुम हयेंग अइबा चेरोल ओइना थोकलगनी हाइना गवर्नर ना थाजबा पिरकले हयेंग फावबा लेंगाकी पाउखुम मियाम पुन्ना ngaइबा तारी अमरोमदा तुमिन्ना लेशिंदुना लेबगी महुत्ता ngasi मियाम अमदी IDP ना हौरक्तुना चंगशिनखिबा खोंजंग माइ पाकले हाइना लौबा याइ हाइना वाफुमसु थमखि पनबा याइ लेंगांगा हौखिबा चहिगी डिसेंबर थादा IDP सिंग मसागी मयुमदा हंजिलहनगनी हाइना फोंदोखिबा लेख्रबनी अदुबु मदुगी ओनबदा IDP सिंग खरा मयुमदा हंजिन बनतना अतैदी रिलीफ कैम्प सिंगदा अदुमक लेरी मसागे युमदा हंजिलबा IDP सिंगी मथक्ता इनौ नौना नोंमै वोमना चिंगबा कापसिलकपगी अनौबा थौदोक थोकपा लेख्रबनी अखोइना तांग अमदगिना 30 फौदा पीखिबा मेमोरेंडम कॉपी सिंसिगी मरदगी मेमोरेंडम कॉपी मरी मंगा पुथोगा अखोइना मददा थमगिबा वाफम सिंदु मचा खाइना गवर्नर की मफमदा अखोइ थमे अदु हाइबा म्यामदु थम मतुंगदा अखोइसी कोई ममांग हाइजब दुमाइना लेरिबा गवर्नर की एडमिनिस्ट्रेशन सी मियाम की लेंगाकने हाइरगा मियाम की लेरिबा मियाम सिगा मरी लेनबर लेनदबरा हाइबा वाहंग दुसु कोइ दुम हंगे अदुइ मथक्ता मियामना थम्बा वाफम सिंगदा पाउखुम पीदबसि कैगिनो हाइबा वाफम सिंग थम्मी अमाइना थम्बगा वाखरा कोइ हाइनरे अखोइना तौनिंगबा तौगदब थौसिंग खरसु हाइ अदुबु मोय हयेंगसी मियामना थम्बिबा मेमोरेंडम सिंगसिगी चपचाबा इन राइटिंग दा आई बचे ओइना हयेंग पिजरगे हाइदना अदमाइना हाइबिरे गवर्नर उन्नबदा अखोगी चीफ सेक्रेटरी सु यावरे अदुगा होम कमिश्नर सु यावरे अदुगा मखोय पुन्ना अखोय पमिना अदु हयेंगसी मोइना पिरकदबा मोइगे पफुमसे अदु पारकांदा हयेंगसे अखोय मियामदा अदुइ मरोंदो पार मतुंदा अखोय कै तौदगे हादु मियामदा उलाउचरा पाए ngasi चलमदा तागदि सी पफुमसे अखोय फंगमदबसु याय अदु मोइना मतम सांगना नाथैरगा थैदोगा मोइना ममांगदा प्रेस दा थादोखिबा स्टेटमेंट अमा लेखिबदो अदुदा ताइसलगा मोइसे दु पेथोगा लेरम बयाबगी फिल्मदा ले अदु मियाम हौदना ngasi namdana governor पफुम लौबसि अखोय मियाम की माइ पापने मपानगी साफु अमता यावदना महैरोई सिंगदा मतम चाना लाइरिक फंगहननबा एमसु न मरी लेनबा सिंगी मफमदा अपील तौरकली एमसु की सेक्रेटरी जनरल एस लानबा लुवांगना खुयेक पीदुना थादोरकपा चेरोल अमदा बोर्ड ऑफ सेकेंडरी एजुकेशन मनपुर बोसेम अमदी मरी लेनबा ऑथोरिटी सिंगी मफमदा महैरोई सिंग तमनगदबा लाइरिक मतम चाना अमदी थिंथबा तौदना फंगहननबा वाफम थमलकली अमरोमदा हौजिक थोकलिबा बोसेम की लाइरिक चे नंबगी वाथोक असि हाई कोर्ट ऑफ मनपुर की डोमेनदा लैखिबना मरम ओइरगा नाकल नाकलदगी फोंदोकनरकलिबा खुदिंगमक्सी प्रिजुडिस ओइबा वाफमनि हाइना एमसुना लौवी मरम असना चे सप्लाई तौनबगी थोकलिबा वाथोक असिदा कॉन्ट्रैक्टर सिंगी लनाई इंटरेस्ट तुंगशिननबा मानबा अमदी
sectorial oiba miyengdagi bosemda mapangi safu kayana pressure pisinbagi mami chaungna taribasi yamna laibak thibani amasung lawfam thoktaba thawongni emshuna wathok asibu yamna hakchina lawbaga loinana bosemgi thokliba wathok asida akanba miyeng changlagani amasung mapalgi safuna chayetnaba thokhalliba sing maram oiraga mahairoi singi larik matam chana fanghalakta tarabadi emsuna mahairoi khunai gi interest akanba khongthang kaya paikhatlagani haina cherol asina makhatari Human Rights Commission MHRC na wall calendar table calendar amadi diary fongbagi achamba thauramama MHRC gi office cha pangthokre thauramadu the commission gi acting chairperson 𝐶𝐢𝐯𝐞 secretary Haubam Roshita under secretary Mohammad Ziaur Rahman 𝐶𝐸𝐸 amadi commission gi official amadi staff singsu 𝐶𝐸𝐸 ngasi fongkiba calendar diary na chingba sing adu awareness amadi campaign documents sing oina miyamgi damakta akhanna fongbani potlam sing aduda Universal Declaration of Human Rights amadi Constitution of India na miyam da piriba hak singi matangda kupna explain tawduna yauri Manipur Pradesh Congress Committee MPCC ki President 𝐶𝐸𝐯𝐬 luchingba Congress Party ki team ama numit mari ni ki khongchata ngasi ukhrul da thungkhre MPCC ki team aduna ukhrul district ki Chungai Assembly constituency ki block Congress committee ga khutsam naraga senduna ngasi nungthil ukhrul da MG narega bachau sangram ki khongjang jangshin ki khongchang aduda matang da MPCC ki President 𝐶𝐸𝐯𝐬 na phongdorakpada Congress Party na hanadagi chingi district singa chatuna mafam adugi khunja singa unaduna makhoina thengnariba khudong chadaba sing khangminabagi pandam ama khongchat asi pangthokpani khongchat asigi manungda health camp pangthokani loinana Nagaland border da laiba ukhul district ki Jeshami da chatuna mafam adugi miyanga unagani haiba wafam phongtokhi khongchat aduda MPCC ki senior leader Soibam Jitin General Secretary Administration Wahidur Rahman General Secretary Organization W Samjai Singh General Secretary Protocol Wangkhem Shobha Singh Chairman Teacher Cell Saruk Yari Manipur Pradesh Congress Committee ki team mama full kendra amasung Singai Assembly constituency ki jaga da anadagi hauna sing ki jaga sing chatpagi program do koi makha asi su chatharagani ngasi full kendra gi district headquarter da chalaga mayam unaba program sing party ki program manarega MG narega di koi handa masi cancel tau ki bse masi ga mari leina su de chau to gi program ma su yaw gu ni na village sing da chalaga di chau program chu koi to gu ni na je Shami Singai Assembly constituency ki jaga da je Shami da su border area haibtare Manipur amasung Nagaland ki kham thengba jaga da afam dugi civil society organization amasung student union ki mayam ama unaraga program cultural program mayam amasung MPCC ki ba Hauzik NHIDCL na Imphal Ukhrul Jessamy Road National Highway 202 amadi Ukhrul Toloi Tadubi Road National Highway 102A da chathariba lambi semba sabagi thabak singda quality maintain tawdaba loinana transparency lehendabana DPR gi norms ngangna chathabana miyamda chauna akaiba lakpa yabagi mami uri haina MPCC gi President 𝐶𝐸𝐯𝐬 na phongdorakri wafam asingasi Ukhrul Waino Bazar da pangthokiba Paugi mifam amada phongdokhibani mahakna makha tana hai detailed project report ki norm sing induna lambi semba sabagi thabak chathabagi mahutta hanagi lambi maktada thabak chathaba haibasi khudong thiningai ni
National Highway semba matamda lambi kakpa sembada kayam kuina changani public ta safe oibra oidabra haibadu kupna yengduna landslide na chingba toina thokliba lambi sing asidagi yengshinduna public fund chomna sizenagadabani ओरिबा फिबम असि टेक्निकल लैब्स ओइबनते लेंगा की चाउना असोइबनी अथुबदा टेक्निकल टीम ना यंगसिनबिगदबनी क्वालिटी कंट्रोल तौदुना डीपीआर द पीरिबा सिंगाकना चटननबा होटनगदबनी करिगुंबा लेंगाकना थवोइद्रबदी मियामगी सेफ्टी अमगे राइट्स की मतुंग इन्ना हिरम अमतदा लेंगाका कंप्रोमाइज चौरोय मियामगी दमकता क्वालिटी लेबा लंबी सेमगदबनी ngaहाकी कॉस्मेटिक वर्क्स तौरोइदबनी मियामगी सेंफम लाना सिजनदुना मियामदा अवाबा ताहनबा यारोय हाइबा वाफमसु थमकी aduna maram morkanda state government gi legislators adagi PWD governor president rules governors rules hai masi yengsin de dabane adu yengsin dirgadi masi sarkar amar lai haibagi president rule government means directly controlled by the government of India masina karigi yengsin drino masi akoi nungaite we are not happy with this construction work ongoing construction work of is Impal to Jesami by a Rukul. Loinana Anisubok portion the Urkul Toloi Tadu be stress. That is National Highway 102, 96 kilometers. Asiju is quite desperate, hopeless. Masigi video akoi Tadok Sarake akoi Timamasu Yanjarure. Then Masigi Paikaliba NSID Selgi. Masigi Laiva Paikaliva contractors Masisu multi-crore contractors awarded to the various farms ni Masigi farms SSS builder hopeless contractor SS builder Ganapati builders JV for package number 2 41.4 kilometers sina SSS builder Ganapati na then Anisuba package number 3 MS Satish Agrawal & Co for package number 3 31 kilometer then ahum suba contractors MS AK Sivare Infra Limited that is package number 4 23.9 kilometer haiba Urkul Toloi masigi Tadubi stretch masiju tidi unlimited ni masigi magi duration magi sigi kenosi longevity se masidi kuina satkadabni national highway standard ni like Delhi to Agra Delhi to Mumbai the same even national highway gi standard ne but then Manipur the Paikhali city akoi ji karino akoi gi Manipur gi praja sing su mi oina udrabraba Ministry government of India na then state government ki president rule government sina then BJP government sina akoi meeting sibu tumit kang win urabra ba akoi si karim khamda ba mi da urabra ba hairiba urkul toloi tadu bi state sisu masisu pura akoi gi leiba masigi fair construction leitre adagi then transparency leitre then accountability sisu leitre then maside sida ISQAMC ju phajana ta hogda badagi masigi state quality monitoring system ju ai khoi phajana ta hogda badagi hai basi funding ju loina lut tawkhre aduga hojik si lambi sidi sahi ama ani pharak pachidi horrible lambi sidi pura loire pa shape koila black topping ek tor paga kaire aduna maram bolkanda masigi siju Lairiba Hoziki action masi inquiry to Godabani Aduga Nauna Amuk Hagadabani. Masidi Pura si hopeless way Lambisi. Aduna Aquina the people of Urkul and the Manipur Masin Asata Uzam but Havok to the Equarim Tozi Masigi expectation meam to the late rev. Aduna Masigi Masisu Lairiba Lambisi Hairiba DPR dugi matungina semiba magi original DPR
Hairok Assembly Constituency da voter Kudimak Party Amakaptada Loina Changlakpagi Matang Amalagani Haina Hairok Assembly Constituency gi MLA Dr. 𝐶𝐿𝐲 𝐍𝐞𝐰𝐬 ngasi phongdokri Wafam asing BJP Hairok Mandal na sinduna MLA gi sangkai da pangthokiba constituency aduda mioi khara Congress Party amadi atopa party dagi changlakpa kayabu taramnu okpagi warol pireduna phongdokhibani Bharatiya Janata Party gi ideology amadi MLA bu support tawduna ngasi changlakhiba sing adu imung tara marigi mioi yangkhaini thoini makhoibu BJP Hairok Mandal amadi MLA na haraute yamnu oktuna BJP gi lengyansu yankhi ngasi gi thorom aduga mari leinana MLA na makha taraduna phongdokhibada afaba oiningba nungaiba ingtappa leiba punsi marel amada leiningba haibasi aikhoi pumna makki wakhalda fawi adubu karamba kanda fangadage hairagadi aikhoi puna amata oina chatminaraba kanda fangani haiki Loinana Manaba Wakhalon Chenba constituency aduda Lairiba Mandal gi member sing Morcha gi member sing polling khudingi member sing na BJP gi damak hotnariba kayana maram oiraga ngasi dileptana BJP da changlakpa simak karyakata khudimakna kanna hotnagadabani haiki ngasi dagi matam kharagi mamang kendra asigi khwaidagi machin chatpa political leader hana Hairok Higher Secondary School gi principal oibiramba Moirangthem Rajamohan su BJP ki ideology kayada pambiduna changlakhrabani haiki athubada mahapu mandal gi achoba famama mayam khanaraga haplagani haina su phongdokhi ngasi gi thoramadu da BJP Hairok Mandal gi president 𝐶𝐿𝐲 𝐶𝐞𝐰𝐬 amadi atai mandal gi maruoiba mioi kayasu saru yaki Masak naiba jaga makatang koi suy da mayam tu no ajara sina jagani mayam ya ya lojaraga adu ki sumathakta koi mayam na Hairok chaphalan bagi Hairok ke ra bagalan bagi pandam da wajagi so aning makra koi mayam so aning makra lei jeri se ani makiso haina wa lim so si ba sai su so tek taba koi mayam ubiram ne apena ngang oi ring da san na chong loi bada uchek laga koi songa gomba kai gum laga Sangi salik ayo, hek cika dum cathopon. Ado kanada kanai sandai so I cuk tanah kanava. Usiap tasu kari kanai mangon so nasai masinjak pangbo. Ado mai tahu orang gumbir, cong patal lego gumbir se. Magi maya marak sila marak sanga saro bagi kari patau maya se kumak pas sa maya ada bagi matang yauruk pasira marak kathua akam salakan usiap masa maya sila manung bagi. Amot ulog thoy ke man sa ge usip cha thok be sa de mabani mak ta ne adumai taw dana akoi ri sangira pa ma akoi ga punbin na malak bi ma yam adi ozagi so akoi na ozana pamjaba ari ma yam pamjaba khare so akoi na pi na hona jaba akoi gi so mayam no hona bi ra kana akoi ken de waina angam mo hona bi gani hai bagi adi wakhalon da akoi punbin no phang ma se masi su ti sorgi Coba adu batawin sinamani hana isor so thagat seri masih sahi ano ho bagi tarani thoi subanu bini aduna sreisa koi panakui na unaru drawa kaya masih mayam lapi bade koi punno pangjare Hokhiba chahi gi December tang kunga mari dagi Thobal district ki Waithau pata lairiba Waithau water supply scheme bu Waithau gi khun mangada ising fangande haibagi wahoda Waithau Executive Youth Association amadi Waithau apunba maira paibina water supply scheme asibu thonglonshin bagi khongjang changshin duna lakpa adu ngasi department gi miyoishing amadi khongjang loi singi marakta yashinaba purakpadagi water supply scheme thonglonshin bagi khongjang khudakta handokre ngasi numit yung bamatamda khongjang loi singna water supply scheme asigi authority gi mioi singda thonglonshin lamba sol sing khutsinaduna WEYA gi advisor Thiam Kishanna phongdorakpada PHED gi chief engineer Kiran Kumar Laishranga wari sanaraba matungda hayengdagi pipeline tingduna yumda ising tari fawba alternative option ama oina Waithau gi khun mangagi department gi maikaidagi water tanker tharatuna ising fanghangani amadi athuba matamgi manungda pipeline tingbagi thabaksu hauragani haibagi water supply scheme thong lonshin bagi khongjang asi handokpani Waithau khun gi miyamna khongjang changshilingai manungda water supply scheme asigi makhada leiriba consumer singna thengnakiba awaba kaya adugi damakta waro bidanaba amadi ngasi Waithau gi khunja singbu ising fangangani haina thajaba pirakhi PHED gi official pumnamak apenba phongdokjari haiba wafam phongdokli December ki tang kun mari dagi haiba tai akhoi gi Waithau lekai manga jida
थकनब इसिंग से फंगदबना मरम ओरगा हाइबा PhD डिपार्टमेंट सिदा अथुबा मतमदा इसिंग बिबियु हाइदना डिमांड तोरा लाखिबगा इरोइनना हाइबा नुमिसिदगी अखोगी एजुकेशन ओइना हाइबा वाटर ट्रीटमेंट प्लांट जी सोलोंजलगा लाखिबनी अदुमकु थेंगसु थेंगना हाइतारे ngasi si अखोगी PhD डिपार्टमेंट की चीफ इंजीनियर सर किरण कुमार लाइश्रमगा अखोगी एजुकेशन तौरिबा वाइथौ लेकाई मंगागी मिहुतसिंगा रिजरिबा अखोइसिंगा ngasi हाकी ममांगदा फमिना मतुंगदा यानाबदु पुरागा अखोई सोदो ngasi हैंड ओवर तौरे हाइबदुनि अखोई मीडिया सिंगनाउदा लाथोक्सरी अदुगा यानाबसिंग अदु अखोई खुल लेकाईगी इमा इबेन नत्रगा इपाइदु मयाम दुसु मिट माइ ओइनलबा ai madumsu लाथोक्सगे यानारिबा कंडीशन सिंग अदुदि हयेंगदगी हाइबताई अखोई अल्टरनेटिव ऑप्शन ओइना हाइदि पाइपलाइन तिंगागा युम युमदे इसिंग ताद्रि फावबा अल्टरनेटिव ओइना वाटर टैंकर लागा इसिंग पीबा हयेंगदगी हौरगनी अदुगा एज वेल एज यामना अथुबा मतमदगी इसिंग पाइप से तिंगागा अखोई डिपार्टमेंट की साइड तगी पाइप से तिंगागा थबक थोरमसिंगसु थुना हौरगे हाइबा इंश्योरेंस तो साना पीबिरई अदुगा अखोइना मतम खरा खोंजंग संजलिंगैदा अवाबा सेथेंग फंखिबा हाइबताई स्पेशली हाउका कियाम सिपाई सिंगसिदा नाइबरिंग लेकाई सिंगसिदा अवाबा खरा लेगिबदु यामना अखोइगी वाइथौगी साइड तगी हाइतारे अपन वाइथौ अपन मेरा पाइबी अमदी द वाइथौ एजुकेटेड एसोसिएशन वया क्लब अनिना वाइथौ लेकाई प्रजा मंगागी मिहुचिलंगा यामना नुंगाइतबा हाइदि अदुगुम इनकन्वीनियंस थोखिबसिंग अदु याम थिना लाइबक थिबनी हाइदना आई साइड तगी ऑन बिहाफ ऑफ वाइथौ लेकाई मंगागी मिहुचिलगा एपोलॉजी तौजरी अदुगा थेंगसु थेंगना समाइना केनो तौबिरकसे स्पेशली अखोई PhD डिपार्टमेंट की सर किरण कुमार लाइश्रम चीफ इंजीनियर PhD डिपार्टमेंट एजुकेटिव इंजीनियर थौबाल सर बारुन मॉनिटरिंग एंड इवैल्यूएशन सर लिविंगस्टोन PhD डिपार्टमेंट अदुगा AE सर नशीर अदुगा AE सर राजू हाइनिंग लेतना हाइबा सिगी थाक्सी योरंगना होनाबदा अचौबा कंट्रीब्यूशन पिबिबगिदमक हाइनिंग लेतना प्रजा मियामगी मुहुसिलगा हांगना मणिपुर लेंगाक की लिलोंग हाउरेबी कॉलेज अमदी मणिपुर यूनिवर्सिटी की डिपार्टमेंट ऑफ टीचर एजुकेशन अनिना खुत्समनदुना इंटीग्रेटेड टीचर एजुकेशन प्रोग्राम इम्प्लीमेंटेशन एंड NAAC बाइनरी एक्रीडिएशन फ्रेमवर्क की मतंगदा चयोल अमा चुपना चथगदबा कैपेसिटी बिल्डिंग नेशनल वर्कशॉप अमा ngasi लिलोंग उशोयपोकपीदा लेबा लिलोंग हाउरेबी कॉलेज की मल्टीपर्पज हॉल दा पहौदोखरे Building the foundation for future-ready quality institutions, Hiramda Pangthokpa National Workshop Adu Haudokpagi Thoramda, Bharat Lengaki External Affairs and Education के former Minister of State 𝐾𝐸𝐬 𝐁𝐫𝐴 Chief Guest National Council for Teacher Education, New Delhi Eastern Regional Committee की Chairperson Professor Divya Jyoti Mahanta na Special Guest of Honor, Manipur University की School of Education की Dean Professor प्रेमलता माइशनाम न गेस्ट ऑफ ऑनर अमदी लिलोंग हाउरेबी कॉलेज के प्रिंसिपल प्रोफेसर मोहम्मद ए सतार सहाना प्रेसिडेंट ओना सरुक याखी चीफ गेस्ट की वारोल पीरदुना फॉर्मर MP R.K. रंजन हाई सुपनगी चाही मरी के मनुंगदा हायर एजुकेशन की ओजा सिंहबू निंगथीना ट्रेन तौरगदबा इंटीग्रेटेड टीचर्स एजुकेशन प्रोग्राम ITEP असिना मणिपुर अमदी नॉर्थ ईस्ट इंडिया दा लेरिबा हायर एजुकेशन की इंस्टीट्यूशन कयामददी अहेनबा अफबा ओजा कयामा पुथोक्तुना महैरोइसिंगबु सेंगतपदा चावना कानबा पीरगनी लोइनना कॉलेज अमबु क्वालिटी एश्योरेंस प्रोसेस ओहेनबदा चावना mateंग ओइगदौरिबा NAAC बाइनरी एक्रीडिएशन फ्रेमवर्क असि नियम यामना चुमना पांगथोकननबा होटनाहुसी मरुओइना मणिपुर की रूरल अमदी माइनॉरिटी डोमिनेटेड एरियाज दा लैबा कॉलेज सिंगी ओइनदी क्वालिटी एनहांसमेंट इंस्टीट्यूशनल क्रिएटिविटी अमदी नेशनल एकेडमिक इंटीग्रेशन ओहेनबदा चावना mateंग ओइरगनी हाइरदुना असिगुम्बा नेशनल वर्कशॉप अमा पांगथोकलिबा असि काननबा अदु चपचाना लहौसी हाइना अपील तौखी थौरमपु की वारोलदा लिलोंग हाउरेबी कॉलेज की प्रिंसिपल प्रोफेसर मोहम्मद ए सतार सहाना हाई मणिपुरदा NCTE ना इंटीग्रेटेड टीचर एजुकेशन प्रोग्राम ITEP रिकॉग्नाइज तौबा कॉलेज असि लिलोंग हाउरेबी कॉलेज ना ओइरे मसी कॉलेज की खुदिमक्ता नोम सोइदना हंगलकदबा ओइबना इंटीग्रेटेड टीचर एजुकेशन प्रोग्राम TEP अमदी NAAC बाइनरी एक्रीडिएशन फ्रेमवर्क की मतंगदा कॉलेज की ओजा पुंबदा एवर ओहेननबा पांदम अमा वर्कशॉप असि पांगथोकपनी चयोल अमा चुपना चथगदौरिबा वर्कशॉप असिदा मणिपुर की तोंगान तोंगानबा कॉलेज सिंगदगी चामगा 38 डेलीगेट्सना सरुक यारी हाइना फोंदोरखी ऑनलाइन दा तौगदबा अनिमक्से अनौबा टू मेजर रिफॉर्म्स ओइबा मसिगी से अखोइना अखोइगी मरुओइना फैकल्टी मेंबर सिंगदा मणिपुर दा लेरिबा फैकल्टी मेंबर सिंगदा खंगहनबा खंगबदा जामना कानाबा दरकार ओइ हिना खल्लगा तौजबनी
masina kana gadorisi higher education institution punamakiki magi quality assurance tawbada naki BAF binary accreditation framework sina quality laiba hangadori bani si tawbadagi adagi ITEP implementation sisu teacher education ki quality improve tawgadaba aduna majigi khalaga aikoina 1 week ki oiba national ki level da national workshop is sinjabani masi ina participants singsina magi the session lakador session singsida thawai jauna hadana the resource person mapalam lagi lak resource person ai ko manipur ki manung ki oiba jamna pha resource person jam leire manipur da makoina tak ambam mayam makoina ngangam ba presentation toram ba mayam du lakshil horaga magi institute da ITEP implementation tawbada amadi binary accreditation framework da jamna kana shift to a simplified accreditation model is intended to encourage wider participation of colleges that were previously hesitant or excluded from the quality assurance process. For many colleges in Manipur, especially those located in rural and minority-dominated areas, binary accreditation can serve as a gateway to quality enhancement, institutional credibility, and national academic integrations. Wabagai Assembly Constituency gi manung chana laiba irongdagi hengun fawbagi lambi thongasi semjin sajinbagi thabak chathanana ba paisa laukthokraga thabak shudana laiba asi mapum pandabaga pangkhak oire haina United Maitai Pangal Youth Organization gi President Bogimayum Rijajuddin na phongdokre wafam basi ngasi khelakhong maya lekai gi Merai Thongkhongda Paumi Singa Unaba Amada Mahakna Fongdok Kibani Mahakna Makhatana Fongdok Lapada Lambi Thong Asi Fibam Chadabana Maram Oirega Miyam da Awabama Oire Lambi Thong Semjinanaba Contractor Amadi Engineer na Paisa Laktokibagi Chap Chaba Evidence Miyam da Leire Karigumba Numit Nigi Manungda Chap Chaba Thabak Taudrabadi Governor da Wakatuna Paisa Laktokiba Singi Mathakta Legal Gi Oiba Thabak Sing Lakhatlagani Haiba Wafam Thablakli Lairiba lambi thong asi aduki matik phataba amadi lambi sing asida susu dana paisa lokthokkiba thikadar sing amadi ikhoigi mari lainaba department da chenari bamioi ke amasu tholei masi ikhoida prajana complaint thanglakpani organization da masi gi samtang action bio paisa lokthokte haibagi sai naba leiba do khoina department da chacharaga department da hangbadagi irong to hangul phaugi lambi thong asida leramisi da ikoi gi thong ama lai ledel school mapada ikoi gi mang imphal to haibong makong samnaba thong ama masigi thong asi su completely paisa lokthokre haibasigi proof evidence akoi da laijai adubo thong di loisandre thong sidi akoi 2022 gi 22 da work order pi khibani aduma ga saminaba thong singa ja ba loikre aduga hairiba thong asi ama loisandre ni subada aikoi gi Imphal to Kopat, Hariba Lambi, kilometer Nipan Nakoli, a quick Komal Hariba Punsa, kilometer Masing Suda, Namatamdo, the PMCS Tabuki Bani, Adobo Masisu, a quick Lupa lakh, 25 lakhs something, Hena, Lokto Kragan, a Siva, why quick Lambi, Lung Maru Matada Vida, Lady, Masigi sing Sitanatana, Ikogi, Santel, both side Anima Kishu, maximum amount Kra Lokto Kraga. Subi de adu contractor maming sing sia khoi nukum na thijalo bada KS le service sing special class contractor haina lerami ma ki maming si ekhoi gi Imphal river to eco pass gi thikadar gi maming ni aduga masigi ekhoi gi executive engineer si sai sa ga wari sanare sanabada mahakna wari sana se haraga ekhoi deadline lampina bani adu fogi manungda karigumba response positive oiba laktaba na maram moraga ngasi ekhoi gi press meet asi ekhoi praja gi meeting asi tawjabani aduna aina ngasi ekhoi gi department amad mari lainaba department amadi praja miyam da ina thamjaninge badi adum mayam spot lage engbiba yagani khela kong both side amadi irong to hangun phogi lambi si karino haibasi masida sengna harakanda moina maintenance tau khen harakpi ai tikadar singsina
तब तब प्रजा लेरी विटनेस सी फाव मेंटेनेंस की कोई स्पेशल मेंटेनेंस की करी पैसा मोइन लौथोक्रिबा 25-80 लाख सम अमाउंट पुछनबा सिगी सिंगी डॉक्यूमेंट अखोय द लेजरे अदो लौथोक्रिबा पैसा सिंगिना थबक अमाफो तौरमदे हाइबसे अखोय प्रजा अखोय विटनेस नि अदुना मसिगी सिदा करीगुंबा अखोयना 1 वीक कुंबा की मनुंग सिदा मरी लेनबा डिपार्टमेंट लागा स्पोर्ट ते एंगबिराबा अदुगा लंबी सिगी पैसा लौथोक्रिबा मियोय सिंगसिदगी लोगी ओइबा मतंग लौबीरगा अखोय लंबी सेंबीबा करीगुंबा 1 वीक सिदा 7 days the sembi dragati अखोय हाई अथॉरिटी हाई तारेगा इवन गवर्नर फॉरवा यौबी याय अदु यौरगा अखोय हाइबा मिसिंग सिगी मथक्ता लीगल ओइबा एक्शन लौखनबा प्रोसेस तौरगनी UMPY ओना National Service Scheme NSS Cell Manipur University na Ministry of Education and Youth Affairs and Sports Government of India gi meeting makhada Run for Swadesi pangthokri Swami Vivekananda gi chamaga humfuga mari shuba birth anniversary ga mari leinana Manipur University gi traffic point da pangthokiba thoram aduda Professor N Lokendra Singh Vice Chancellor Manipur University Professor A. 𝐷𝐸𝐸 Dean School of Human and Environmental Science Manipur University Professor M. Premjit Singh, Registrar Manipur University, Dr. 𝐾𝐢𝐯𝐸𝐸 Singh, President MUTA Amadi, Professor 𝐶𝐻 Singh, Dean of Students Welfare Manipur University na athoiba mitunglen Singh oina saruk yaki Run for Swadesi aduda masing yamlaba naha kayana saruk yaki Chamaga Yankainitoi Shuba CRPF Battalion na Shinduna Kanglatongbi Metriban Community Holder Civic Action Program ama pangthokre Thauramadu CRPF DIG Range Imphal gi H Premjit CRPF ki Chamaga Yankainitoi Shuba Battalion ki Second in Command Suresh Kumar Amadi United Youth Club Kanglatongbi ki Advisor Dr. Basudev Yauna Chamaga Yankainitoi Shuba Battalion CRPF ki Officer Singsu Saruyaki Thauranga Mari Lainana DIG Range Imphal gi H Premjit na Fongdokhibada Civic Action Program Pangthokpana Security Force amadi Miyamga Naknaba Mari Thambada Natana Chokot Thaurangi Lambishu Paikhat Pangamgani Loinana Mayai Kaba Nisha Sokhalaba Lamdam Masigi Naharol Singbu Nishagi Maikaideki Naithaiduna Sana Khotnabada Hen Thawai Yauduna Masa Mau Fana Mioi Ama Oibada Natana Lengaki Thabak Changbadasu Kudong Chaba Fanganaba Aikoi Pumnamak Khotnafam Thoi Haiki Because he gave the belief he gave the fun to also be displayed nothing only another is the other only was there see the year see the year of the father and he young family in India is the Then the other she actually took the guy speaking today, the members in the pool of the camera, the guy is the Lamdam asibu luna na thamnana bagi pandamda for better Kanglaipak amasung DM University Student Union anipun na khutsan maduna University asigi campus ta cleanliness drive pangtoktuna University asigi manungda leiramba amot akai sing sengdokri ngasi pangthokiba cleanliness drive aduda for better Kanglaipak member sing DM University Student Union gi thomi amadi oza sing sarukyaki drive aduga mari leinana DMU Chemistry Department gi oza ama oiriba Amitana Fongdokibada Lamdam Ashibu Luna na Thamnabagi damak for better Kanglaipak hairiba group asina matam kayagi mamangdagi mafong kayada chatuna miyamna motsilamba plastic bottle na chingba amot akai singduna Luna na thamba lambam ama oinana ba lokhalakliba thabak thoram sing asibu pokning thogat po oina huzik lamdam asida plastic bottle na chingba sing
का हेना सिजनदुना मफम चाना लंगथोक्तबना एनवायरनमेंट दा अकायबा कया अमा पिरकलिबा असिना मरम ओइरेगा लैना कया संदोरकपा असिदगी खरदा ओइरसु ngakthokpa ngamnanaba ngasi DM University campus asigi manungda cleanliness drive asi pangthokpani tungdasu tongan tonganba school college mahiroi singna masigumba public awareness asida saruk yaduna afaba khunai ama sengatpada thodang lominasi haiki loinana DMU student union ki president Irom Dimocha na phongdokhibada ngasi university manung asida leiramliba plastic amadi fataba amot akai kaya asi sengba thodang loriba for better kanglaipapu thagatpa phongdokhibaga loinana matung tarakpadasu university asi plastic free zone ama oihenduna lu nana thambada mahiroi singi maikaidagi su achoba thodang lominasi haina phongdokhi whole university in collaboration with For Better Kanglai Park and DMU Union DM University ngasi akhoi je cleanliness drive ngasi gi that 11 da cleanliness drive to jabani aduga akhoi university da laiba student amadi faculty or any kind of blame to budina te adubu plastic thada base yamna akhoi jo students amani sidagi civic sense ha base increase to gadamne aduna plastic se dustbin later so plastic se yumda dum pubiraga sumaina pikhaw gumda adum hapiraga yumda dum pubiyo natraga dustbin lemgana adum dustbin da hapiyo sumaina littering to bujidi akoi phajade aduga civic sense yamna wale haitare aduna masi akoi je garbage bags 100 plus aduga volunteer For Better Kanglai Park and DMU volunteer 100 plus na loina raga akoi ngasi garbage bags collect to buni adu 100 plus garbage collect to haitare this means that akoi gi plastic ke je adum thada ya bane ba mayam am thada bane ba si mayam je aduna mayamda ikokno na haizari plastic se thadaba lemina si manipur je sakhot pa haibase akoi gi civic sense yamna maru oi aduna plastic bag thadaba lemina si aduga dustbin da mo chinjaraga DMU suna Better Kanglai Park pu hana thagat pa pongdok chari si university manung da lerami ba haidi plastic ki phat thaudi mayam se haidi mayam thini yam gra haitare ada akoi ju ngasi dagi Better Kanglai Park pullaga ngasi gi hauba oina hatara ko ju university manung da plastic free zone oina ba union ni makai dagi ju akan ba haidi thorang lokho charage aduga makhatara ko ju Better Kanglai Park na torok thabak khudi mak su koi support to jage aduga tungi lambi da ju hena faba obiu haina university ki makai dagi For Better Kanglai Park na lo iba initiative se yam impress to dagi hai tare ko Facebook page ujaba dagi aina request to jara koi DMU do su hojik leiba film se akoi environment ta yam na kairakpa dedi plastic yam se clog to chalaga soi akoi bus de dengue gumba yam sandorakpa the man flood yam tholak ko sa ina student ga collaborate tawraga samna kan gi For Better Kanglai Park no je yam ne encourage to bi ko adu smaina koi punna manaraga sigi program se lokhat mena be aduna For Better Kanglai Park yam mona lore iba initiative se yam thina thaganingai oi hai tare ko sigi degi smaina school degi college degi su mathang awareness biraga koi gi tasing na koi gi manipur se Better Kanglai Park ama oi minara serious Hangam Thabi Youth Club HYC na senduna chayol ama changna pangthuktuna January amadagi hauraga tareta loishinkiba Hangam Thabi Sports Week 2026 ki manai mathum yenthokpagi thoram Hangam Thabi Community Hall da pangthokre Professor Abdul Sattar Saha Principal Lilong Haurebi College Mohammad Najmul Huda Khan MCS SDO Technopal amasung Machi Abdul Barik Councillor Lilong Municipal Council amasung atopa masak naiba miyoi kayana mayai tangbal lauduna pangthokiba thoram aduda club aduna konma mafamdagi mathematics ta PhD phanglakhiba site Sabanam NEET UG examination da mai panglakrabi Alvina Sahani Kulakpam amasung class 10 amasung 12 ki parikha da mark wangna phanglakpa satra singdasu manamathum piduna Oki HYC na senduna pangthokiba second nat Kirat amasung Islamic quiz competition da makpok mathang takraba singdasu mana yentokhi Thaurongi saruk ama oina kabadi gi final match su sanaki sports week pangthokpa amasung manamathum yentokpagi thauram aduda saruk yakiba selgi pangalgi amasung wakhal laushingi mateng tokhiba pumna mapu HYC gi sports secretary Salim Khana thagatpa phongdokhi Aroibeda maroiba pau amohanna
IDP sengi matangda amadi buffer zone gi matangda laingakna chapchaba paukum hayeng aiba cherol oina governor na thoklagani haina kokomi gi convener 𝐋𝐢𝐯𝐞 athobana phongdokri amasung mapangi safu mata yaudana mahairoi singda matam chana lairik phangananaba emsu na mari leinaba singi mafamda appeal tawrakli Northeast Window TV na sandokchariba numidangi pau matanga solution jare miyeng tabiri papum namapu amuka suhana khurumjari Football bu thawai haksang yauna pamliba miyoi singidamakta yamna nungairaba pau ama puduna lakchari madudi first CPC trophy 9A side state level open football tournament ama lagliba kumjali sing aniga kunga taruki January ki tari taragani pandagi hauduna Chingya People's Club Yairipok Ningthaunai Chingya Lekai na sinduna Ningthaunai playground da pangthoklagani tournament asi form ngasi maktagi fangbiragani Tournament asigi pricing di winner prize ta ₹1 lakh with trophy, runners up ta ₹70,000 with trophy, best discipline da ₹7,000 with trophy, best goalkeeper da ₹5,000 with trophy, top scorer da ₹5,000 with trophy, best player da ₹5,000 with trophy asina chingbani. Registration fee na sumbetagi ₹7,000 khaptamak oigani. Form thazan bagi aroiba matam lakliba January ki tarik taragani thoida oigani. Manager meeting na January ki tarik taraga mangada oigani. Akupa marol ki damakta pizariba contact number sing asida pau fawirau. Contact number sing adudi 8837447610 natraga 8787882150 amadi 60093969994 Haksang Panatamge Hairabadi, Iramda Masimakta de Leba, Kwaidagi Paraba Hospital Singi Manungda Ama Oiriba, Babina Hospital Lizari. Mapamasida, Tazabayaraba Amadi, Seliamna Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Thawai Haksang Yauna Lying Zari. Aduna, State Wangmada Muk Karigi Chatlugani, Aikogi Manipur Dasu Hogikti, Awang Bathaki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabathaki Lying Patapta Yumpam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Gidamag, Babina Hospital, Saziwa Gel Road, Kabaisoi Impal Istaleng Sinbirau. Natraga, Aikogi phone number 6909390666 ta call to Birau. Master Tobining ba mahiroi singidamakta Sparkle Iju Service na abroad ta master toba yabagi khudong chaba pizari management engineering professional course yauna any subject ta master